Thobal Okram Laiba Vision Creative School of Science ki numinini chupna chathagadaba Taramatoi Shuba Vision Literary and Cultural Meet cum Teachers Day gi thoram ngasi Vision Courtyard Hall da hodokre. Ngasi gi thoram aduda Social Scientist Dr. Dhanavir Laishram, Vision Creative School of Science ki Principal G Nandalal Maitei amasung Maharaj Bodha Chandra College ki Associate Professor Dr. Naurem Kesor Chan na athoiba mitung lensing oina sarukyaki. Mahiro Singhi folk dance, jagoi, debate, drama, amasung ram so na chingba tongan ba program amadi competition sing na mapungoi ba thoram oiki. School asigi principal T Nandalal Maitei na hai kibada aikoi isa da yauriba gun sing asi aikoina sizina ba haitaba na maram oiraga punsi da mai pakpa ama oiba ngamdana chatkiba su kongai amani. Maram aduna masigumba mayam asi thoktana ba Mahiro Singhi mama mapa oiba singna makhoigi hai singba sing adu Khangbiduna angang sing asi karamba lambida chalan khiba yabage haibadu khanganana ba chai khudingi thorom asi pangthokpani haiki. Ahumlak suba phase ki oina ngasi Chief Minister Nongthomba Birena Manipur gi tongan ba district ki police singda GPS ki khudong chaba yawba highway petrol gari tarani thoi kusina ki bagaloinana Chief Minister Secretariat ki lamthakre ngasi lamthaki ba gari sing adu Tamenglong amadi None district ki oina ahum aduga Kangpokpi Senapati amadi Tengnopal district ki oina gari ani Chief Minister na mari leinaba police singda khusinaki Manipur Police ki DGP amadi makok thongba police officer kayana saruk yaduna Chief Minister Banglo da pangthoki bangasi ki thoromaduda Chief Minister na phongdoki bada pali belengak asina miyam gi mangnana bathabak amada tawroi yu legalize tawrokpada lamdam asigi ima ibel singna yu lamdam asida paksanna yoladra haina pakhanna ba yauri ba asi koknana ba athuba matamda chana kanglon ama puthok lagani puthokadori ba chana kanglon gi matung inna India gi oina chahi kun matoi shuba singna yu leiba ya halabasu Manipur gi oina chahi kulhumdoi natraga kun manga gi makhada leiba singna yu leibada yadana ba lengak na kupna khanari lengak na sem ka toriba chana kanglon adu lamdam asigi ima ibel singa tana duna apam da tana gani haiki mak na makha taraduna Manipur da ngasidi law and order gi phibam hainingai leitana fagale matam amada mapal da thau loba chatpada gari singda piramba convoy ngasidi pidre security ki convoy yaudana thau loba chalakpa haibasi lebak asida law and order gi phibam phagatle haibani ngasi lamthari ba highway petrol gari sing asina highway singda niyom gi wangmada sel khaiduna driver singda awaba piba adu ngak thoknana ba paikhatpa thorangni Indomen marngam khai paringda lariba behangdagi na Jesami faubagi manungda police station kuntra mari thamnana ba thabak paikhatpa haure hariba police station sing asina mathau tawraklagadi ngamkhaida niyom lana mitop changlakpa amadi drug laloliba asi chada marfutara di hantahan bangamlagani wathhauriba highway sing dasu petrol gari thamnana ba thabak lokhatlagani hairi Panbaya badi highway petrol gari singasi ahanba phase ki oina chahi asigi me tara humdoi da gari manga aduga ani suba phase ki oina June gi tangni panda gari manga Chief Minister na lamthaki bani paisa nusa sikiana lambi da adu ada ta dre huje adu gum du ma ko yani ngai tawum se maram de cheng sa green amna cheng kok ma ma ko ye dana ama khakna taw kan police to more rom da leiro police de paisa khai le ne example bi wani ko ajidi rom da leiro de paisa khai le ne ama khak adu police se ke no ko di minsil Prasana loina uba transparent mirror manunga de no is very careful and we should be always section na alert wana le mo thok tai imagine na tension le ba faction na yon ga dra du to ga de maduma koi sim putoro ne ai gi sa sing de yu matam sadana hatta ba thok ko ne de adu yu thaning de ni sa haning de adu madu gi pon ma khanar kana ko yam kana dra ba ma tawri ngasi hayeng si da madu koi imagine du da koi khar yeng laga moi gisu pamba kari le kari do bol le kari do bol le opinion lor ga taunu khono be hojiki mayam na khanari be pot school college loi thak do re satra class yu da na ka do re hagum ba khabure provision gum ba koi government gi side gi public da harm hoye da pot roi Human Initiatives Manipur High Manipur na humanitarian gilamda lisang sitna leptana jangsilakpa voluntary service ki saruk ama oina Senapati district ki manung chana leiba Khamsom village ta ngarangdagi haukiba numinini gi oiba lemna ana layeng bagi camp ama ngasi loisinkhre High Manipur na Khamsom village authority ka khusam naraga punna pangthokiba numinini gi ana layeng bagi camp aruda Kul adugi nupi angang sing yauna punna miyoi chani yang khairom henbada lemna ana layeng bagi khudong chaba sing phangan ki
loinana lemna hidak langthak singsu khunja singda yenthoki voluntary health camp adu pangthokpagi matangda hai Manipur gi convener amom Zenil Maitai na haikibada Human Initiative Manipurna health ki sector da leptana voluntary servicing Manipur state amadi Manipur gi wangmada tawduna lakli Kamsom village asi health ki lamda yamna sothana leiba mafam amani haina khanglakpadagi ngarang October 3 dagi hauraga ngasi fawba numit nini gi voluntary health camp asi mafam asida pangthokpani haiki Human Initiative Manipurna leptana mafam atop jaga singju akoina khangzaba tajaba ujaba mafam singse koi jingni manu hadala le mafam sing health ki facility da yamna koi dongcha da mafam sing sida koi na ngamzaba koi mateng oina koi sumba voluntary medical camp si Human Initiative Manipurna sinjabani ngasi masida ngarang dagi ngasi ko masida Kamsom village ki koi angang yauna village Zani ke yang kita ni mathakta ojo kohda koi health ki examination tok jagre ojo shuma kha thana makha thari koi ke masi question de matum tarak padasu Human Initiative Manipurna khangzaba tajaba thataga thijan jarura ga koi health ki ko chada bam khamsi Manipur gi jingi manu khanjana maroi na jingi manu khanjana le khamsing si koi na namjaba sugumba voluntary camp si sinjana na ba koi program kondagi Kuntra Taruk Shuba National Games Star Services na gold kuntra nitoi silver taranipan amadi bronze taranipan punna medal homfunipan fangduna mangzil thabaga loinena Haryana na gold kulumdoi silver kun amadi bronze taramanga punna medal yangkhainipan fangduna ani shuba position da leiri amasung Maharashtra na gold taramari silver taramanga amadi bronze kuntra matoi fangduna om shubada leiri Manipur na gold taramatoi silver mari amadi bronze mapan punna medal kun mari fangduna taret shuba position da leiri Panbaya Badi National Games 2022 asi mafam taruk haibadi Ahmedabad, Gandhinagar, Surat, Badodra, Rajkot amadi Gujarat ki Bhavnagar da pangthokli. Chaliba tha asigi tang tarani thoida National Games 2022 loisingani. Nong leptana chuba maramna Toksem headquarter taba lambi singi fibam phattabana chathok chasinda khudong chadaba mayok nahale. Headquarter asi Azuram amadi Kaifundai Toksem Road phawduna yohanbani. Khunja singna haizabagi matung ina Manipur lengak na Tamenglong highway sembagi thabak kana chathari adubu nong chuba sina laibak thiba ma ohele lambigi phibam chathok chasin yadaba khakna tana laikhom manungda nongmada changdraba yadraba potlam sing purakpa gari sing panduna lairi napsagi cheng yohana na bohna bada chayol amagi manungda changli mari lena balenga ki department nami eng changbiduna chana thakna na potlam sing yohan biu haina Toksem headquarters students union na appeal tawrakli minister awangbaw niumaina Chokthaba tawdana Tamenglong Mahur highway semna bakana hotnari adubu nongchingi phibam asina arembada tahalle haina lupasna fongdorakli Khunja sing da mathok daba potlam sing yohan bagaloinana Toksem Kaifundai road asibu national highway ohenbiu haina makhatana pauzelakli Nungbada haukiba September kungamari da 87 Central Reserve Police Force CRPF battalion na Khunja sing na kung na thaba mafam amada Commanding Inspector Dogra Singhi yathang makhada bomb plan tawkibagi thawongbu Global Naga Forum na akwanba muongda yaningdaba amadi pendaba fongdorakli haukiba chahi marida nungbada asigumba thodok thokpasi handaki asi tharaga mari shubani Chingmi Singhi marupne haizariba Indian Army gi thawong asi India lengak na chana hanba Armed Forces Special Power Act 1958 asina tawhanbani maram aduna Global Naga Forum na demand ahum tawri ahanba demand anudi Home Minister Amit Shah na bom adu kanana plan tawuno haiba khangdoktuna matik chaba chairak piba ani shubada Naga Singbu hatna na buhotna riba afspa lauthokba amadi ahum subada Supreme Court ki retired judge amana hiramasigi matangda inquiry chathanbiu haibasini Haukiba pungkun marida India da nauna miyoi lising amaga chamapan homfu COVID positive oire laikitaba miki masing na taret ni fagalakpagi chang chada malfutara ni panga dasmik taret mari oiri apun ba confirm case na koti mari lak ni fumanga lising malfutara mapan chamri homfu ka tarukni active case na lising kuntra mari chamnga malfutara ni pani laina asna laikitaba miki masing na lak manga lising kunipan chatre tara tarukni laina asidagi naba faduna discharge tawkiba miki masing na koti mari lak ni fulising kuntra taruk chamaga yang Thoini Laina Asdagi Ngakthongnaba vaccine kapthokiba apun migi masingna koti jani tara nipan lak marfu lising yang khai chatruk yaukhe
मालेम की कोविड लाइचन ख्वाइदगी सोखलबा लेबाकसिंगी मनुंगदा यूएसए ना अहानबा इंडिया ना अनिसुबदा मदि फ्रांस ना अहमसुबदा लेरी अवांग नोंपोक स्टेट की ओइना असम ना अहानबा मिजोरम ना अनिसुबा मदि मणिपुर ना अहमसुबदा लेरी